Thangta loisang sana konong Manipur na sinduna loisang asigi mangarak subam po kuman thoram ngasi sana konong gi sanggoy Imphal Manipur da pangthokre thorum asida athoiba mithunglen oina saruk yakhiba Manipur gi ningthau amasung Rajya Sabha gi MP sana jawbale sembana haikibada lamdam asigi nahasing thangta masana asi sanaraga kaidonaduna haiba wakhalda tantarak le sanabagi chang hantarak le masana asi mipum kudimakta pamanba ama changi tabak ama changbada thangta asi course ama loibagi certificate pairabadi kudong chaba fungnaba langakta taknage adu oirabadi nahasing thangta masana asi de hena pamlakani haina phongdorakli Koirambal Kaithalgi ngari galida leiba Bihari Jakuroi gi dukan ngasi nungthil People Action Forum National Democratic Movement Panjam gi thomi singna saikhai khre haina pandang mi cherol amana hari cherol asina hari mamangda warning kyarak hanna pi irabasu lep tana adumak yombath natana Manipur pumba sin thungna mahangna supply togduna akoi pumba hatna bahuna badagi kannaba khongthang asi lorokpani Jakuroi hariba Patraba mahik asina masagi sendong kakik khalaga jarda sikhar khaini pan masla pan parak item kaya ama Manipur sin tungna yantopagi thabak tawri lona yadaba polam sing asi food safety department gi official sing yauna phagat khiba polam pumba food safety official sing da sinakre matung tawdana ba akanda warning kaya pikre mahak asi metei macha kharabusu mahangna khulai oina sijinari mahang masamangna police kauge haina kaubuni adubu police laklaga magi michang changani khalamba du ona taina bada aremba takre khongjang asida chauna mateng pangkhibagi damak pandam na police officer amadi person singbu thagatpa phongdorakli Manipur da haukiba nongmanini asida COVID positive oibagi sang hantarappa golena COVID na sibagi sang su hantarakli haukiba pung kungamari da miyoi lising ahumga samapan nifu humdoi COVID test tawba matamda miyoi chaniga marputara mapan nauna COVID-19 positive oire miyoi taruk na laikhidre haina Manipur lengaki health department gi report amana hairi Jiribam More Barbung Tamelong amasung Thalon da helipad semgana bagidamag Reversement oina center na lupa crore yankai gi humdoi pitharagani haina Manipur Chief Minister N Birenda Civil Aviation gi Union Minister na aiba cherol ama pirakere hari Civil Aviation gi Union Minister Nahai Kibada Manipur Yaun State Kharagi Chief Minister Singh Union Territory Singi Lieutenant Governor Singh Musung Dadra Musung Nagar Harbal gi Union Territory gi Administrator da Region and Connectivity Scheme Uran gi Makhada Lairiba Aviation gi Infrastructure Saukthok handuna hak thengna thabak pakannabagi dambak ayiba cherol thakre hari Manipur lengakna urea lana season habagi matangda Congress ki senior leader Jairam Ramesh na phongdokibu wafum adubu miyam bulan lamjingba achamba machet ama fawba yogdru wafum ni haina tangkhul nagalong TLL gi president Haupisan S Simren na thadorakba cherol amana hari cherol asina hari Congress ki lusing basina phongdokibu wafum singi manungda maru oina haukiba chahi mari logi mamangda popi pambi paksana Thariba chingi mafum singda aramba mongda state langangna urea pithogle haibagi wafam asida yumpham yaugdaba aramba wafam ni state asigi langak su lon yada mongda hiram asida yauksile haibagi wafam yauri masina phongdok libadi chingda khundariba miyam asibu logi makhada laitaba illegal oiba popi pambi sing thaningbu mongda thaba yabo oina ohalle state asigi langak puna illegal oiba thabok singna puning thokotpa langak oina ohalle hari kumdali singani kumato gi February gi seset kunga mangada maitei lipuna sindana Manipur gi district kudimaktagi apunba tribe kuntraga humdona saruk yaduna board pangthokiba miyam punna khana nenabagi mifam aduda hojik paliba state lengakna drug ki mayokta changsilakpa war on drugs mapung phana sogotuna popi pambi thabagi mayokta punna leminidana changsin minana ba haina amatoina yanakiba laikhre Manipur Chief Minister N Birena athoiba mithunglen oibaga lodana yamlaba nupa nupi gi lusing basing maru oiba miyoi kya singi district sing DC sing amdi SP sing yauna pangthokibani hari Haitoi singtoi bangang singbu puning thogot pagi makha chatarak poi na ngasi Lamding Educated Welfare Association Lewa Lamding Thobal District na hindi lon fazana ngang bangamba masagi chahi manga sudriba Terel Nomaitem Apokpa and
Bisarup lamding kumatem laikai bulewa lamdagi sanglenda lewage President S. Ojit na selgi manakusina kre. Terenson na hindi ngangbagi ngamliba si Cartel Picture TV de yengbadagi hairakpani haina yumgi miyoy singna fongdorokli. Fortin Finance Commission kumdali singani tarataret taragani pangi makada tamilongi sakot thorang thatarakpa lupa kro taragani pan lang ani lising kuntra humdragani thoi matam aduda tamilongi CEO ADC Odamba Dipu Gangmai yauna mi kharana haine thokre mara lebasing mathakta thoba matamda action lokhat pagalena na charak pinaba social worker Alan Kamaina fongdorokli. Sahi Nepal khakta ngairibi nupi macha amagi puknung da soibadagi blade machet ama sangkhibadagi nupi macha adu siram daure adubu blade machet adu Siza Hospital and Research Institute na mai pangna lokthoktu na nupi macha adugi thawaidi kanbangam khre hari. Hospital asina social media da thagalakpa pawambagi matung ina nupi macha adu da yumda razor blade khangogdana yotkibani madudagi nupi macha adu khanau nare sorhon baware amadi thabak nare hadana mamang thagi August ki sechak tungatareta hospital da lakhi numit adumakta da hospital aduna sejada refer tawraki blade machet adu chakhau parengi duodenum haibadi small intestine gi ahanba sarukta lerem ki blade machet adu blade mapungi saruk mari thokpagi amarom oigani patient adu yamna thuna endoscopic taunabagi damak thaurang tauki general and laparoscopic surgeon Dr. Jugindro Sorakhaiban maluchingba team amana numitugi numidang da endoscopy foreign body removal procedure chathaki endoscopy tawringai manungda razor blade aduda ahan basarukta lerem ki amadi esophagus wall amagi gastric wall da asukpa macha khara lerem ki foot 5 ki sarukta amata sawandana thauraba razor blade lokthokpa haibasi araiba amadi oide pawsina hairi yamna section na honabadagi pung amagi manungda blade machet adu lokthokpa ngamki anabagi phibam su tamna phagalakpadagi mathangi numit August ki sesat kunga mapan da discharge tauki anaba imung wanungi makedigi hospital doctor gi team nurse amadi staff singbu thagatpa fongdorakli. Ngarang ayu angan mada Jammu and Kashmir ki manung chunalaiba Pusu district ki line of control da naron da lansilak na bohonarak padagi thogdokta terrorist ani sire haina agency dagi phangwa paw amana hari paw sine hari akanaba intelligence agency dagi lalhoba sing Punjab district ki LOC paring da chatok chasin tawre haibagi thajaba paw ama phangbadagi haukiba matam khadagi mamangdagi akanaba police ki team galona na army singna kopna senaduna lakibani hari aseng matanja yengduna terrorist aduna nomai hana kapsul ki khudakta Indian Army na su handana kapki nakal ani ngahak kapnaraba matungda miyoi ani adu mafam aduda sidun lairam kibani hari laikidaba miyoi ani adudagi AK rifle ama magazine manga AK series ki nomoi maru round chama kuntraum do amasung hand grenade sing bapalam sing phagat pa ngamkhre hari. Mamang tha August sulupa kunga mga hengat kringay miyam na penda bapong ngay sarakta September hek changlakpaga India lengang na amuksu hanna lupa kunga mga cylinder kuding da hena yolagani haidakpa si all Manipur nupi maruki maiki digi akan bamong da yaning daba fongdorakli. Nupi maruba sigi cherol amana hari Narendra Modi na lengak hek parakpada saktong gas ke mama lupa sa Amerika tara kakta pirambani adu bahawjikti lupa lising amaga kuntraga mga yaure chada chamang kuntraki sangda mamal hengat hanba ngamliba prime minister ki thoksil asi middle class amasung laireba miyam ki punsi khamtek hanbani haina lawi aduga tasengna masiri India da lairiba laireba nupi miyam ot nairibani ujala scheme haijindana nupi singnam thak taw urga board ki khudong chabu phangna ba tawkiba ngaktani haina fongdorakli. Meitei ST status pangnaba
लेबाक मपुदन निंगाई तौजबा सिदा मणिपुर की मस्जिद थुगारगा मैतै खकी ओइबा तोंगान स्टेट अमा सेमगी हाइबा नते मसिगी मतंगदा अनसुमना फोंदोरकलिबा वाफम मथोंग खंगदबा वंगांगनी खुंदामिनरिबा येलो फुरुप खुदिमक मानबा थाक अमदा लैदना इंगना सिकना नुंगसी चनना लैबा खोंगथांग अमा शेड्यूल ट्राइब डिमांड कमिटी अमदी एसटी बु सगोलिबा मिपुम खुदिमकना लौरकपनि हाइबसे अनसुमना खंबिगदबनि हाइना येलोमी कनबा अपुनबा लुफ YKL की चेरोल अमना हारी चेरोल असेना हारी मैतै फुरुप असी चही लिसिंग अनि हेनबगी पुवारी लेदुना इरमदम मसिदा निंगथौरोल हुमद्रागा तरुकना मथंग लेंगाक थौदा लौदुना खा नोंपोक एशियादा मनिंग मखा तमना पालंबा अपिकपा लेबाक अमनी कुमजा लिसिंग अमा चनिपान मरफु तरामाथोय ब्रिटिशना लेंगाक चुपली पादिंगे ममांगदा चिंगमी तमी अमता ओइबा मितैगी निंगथौ लिसिंग मखादा लेरमी हाइबसे अनसुमना मतम खुदिमक्ता निंगसिंग बचुंगबनी कुमजा लिसिंग चमापन निफु तरह की मणिपुर इंडिया की फिबाल नुंगदा तिनकिबदगी कास्ट सिस्टम थाक वांगबा नेमबा अमांग असेंग खाइदोक्तुना लमदम असिगी नुंगसी चानबा अमदे चारो मोरोनबगी मरीदसु सिंगसेप थादुना आइखोय मसलगे मरक्ता हु कामसिनकिबा मयाम अदो अनसुंगुंबा अमदे चिंगमी खक्तना सेंबा CSO अमदे लुप खुदिमकना निंगसिंगबियु मतम कुइना अरंग अराक्ता मैतेना लुपतुना लेरबसुंग असिदि चिंगमी तमी अमतनि हाइबो वखलोंदा तोंगान बा चिंग अमसुंग तमगी थबक थौरम खुमांग चौसिनबा थगाई पुबा हौरकली चिंग याउदना मणिपुर ओइबा यारोय तंपाक याउदना मणिपुर की सक्तम मपुंग फारोय हाइबसे अखोय पुन्ना खंगमिनरसी हाइना फोंगदोरकली फिलिप्सता COVID-19 नाबा मिगी अपुनबा मसिंग युमजकैसन नुमिते मिलियन अनि हेनख्रे हारी खानपो एशिया की लेबाक असिदा COVID-19 नाबा मिगी मसिंग युमजकैसन नुमिता लिसिंग तरागा मरिगे चनी तरा तरुक थेंगदुना हौजिक पुन्ना मिय मिलियन अनि सूर्य हाइना डिपार्टमेंट ऑफ हेल्थना फोंदोरकली लेबाक असिदा कोरोना वायरस का मरी लेनेना सिकिबा मिगी मसिंगना अनौबा हुंफुगा तरुक हेंगतुना पुन्ना लिसिंग कुंथ्रागोमदोय चंगागा हुंफुमदोय सूर्य हाइना सु फोंदोरकली ngasi anaba masing hantareba sining tokaba numita laboratory gi result lakpagi sang hantabedagini hari laboratory gi mangana data pikhalakle haina DOH na chirol sina makata na phongdokli Philips ta kumjali sing ani kungi January thada laichet asi thokpa haukiba matamdagi haujik phawbada khwaidagi yamna ningthokaba numita miyeli sing kungani thoiga sahum humpugumdoi naki DOH na haiki launabagi chang wangba delta beryl na maram orga lebak asida COVID-19 na anaba migi masing makhata na tapna hengalakli lebak pokpa numita online briefing amadi health under secretary Maria Rosario Targareina lebak asida COVID-19 na naba tha asigi mayai chanbada kham thengna wangkhalakani haina DOH ta thajai haina phongdokli miyoi million chamaga tararam leba Philips ta haujik phawbada miyoi million taraga taret hena test tawkhre haina phongdokli amaromda South Korea da su nauna miyoi lising aniga kunga manga COVID-19 positive oire hari हौजिलो सलकपदा मरुएबा पाउसिंग अमुक हना मियामदा पिजरी EILP लॉन्च तौख्रे मपानदगी लाकपा मियोसिंग ट्रैक तौबा ngamlagani haina se minister na phongdokre thangta loisang sanakunungi mapok kumon thauram pangthokre naha sing thangta masana tantharakle pamhunba changi haina ningthauna phongdokle ngari gali da leiba mayai ka bachinjak yonba bihari gi dukan ama pandam gi thomi sing sai khaidona mang tak hankhre hari haukiba pung kunga mari da miyoi chaniga marpu taramapan positive oiki miyoi tarukna laikhidre loinana jiribam more parbung tamelong amastung thalon da helipad sangban amagidamag reversement oina center na lupa crore yankhai gi humdoi pitharagani haina union minister na phongdorakli
ngasi gi oina pijariba pausing ngasi ga loinana loijare Diamond Radio na numidang wara matamda phongba pause singdagi lokthokchaba maruiba pau miyamda pijaba tabiriba singbo amuka hana khurumjare.